ngasi numidang wiram da phongkiba pausesing da yauba thokiba thodok wathoksing gi matangda Manipur Circle News ki maikai dagi myang gi damak ta paudam jari ahan bada kangla pause dagi lokhachari cyclone remal na kuntrani toi sire pathokchage Bangladesh sahar dagi haurokpa akan manunglai nungsit remal na Bengolom dagi cross toraga awang nongpok state singda chichilakhiba akan ma nungsit amadi nongna awang nongpok state khara da ising ni sau thoktuna yamna zauna amangba mayuknare train amadi air servicing lab khre maru oina akan manunglai nungsit amadi nongna Mizoram da chingning khai ba yauna tongan ba thodok kaya da mioi Kunipan Assam da ahom Meghalaya da ama punna mioi kuntrani thoi sihan kibada natana yum kaya mang takhan khre mioi kaya lepham leitabadagi relief camp sing da changjafam loduna laikre Manipur da sunung lei nungsit asina ching tam ani makta yamna sauna awaba saitheng nangle IMD gi matung ina nong asi ngasi hayeng phawba taraba yai hairi KCPMC gi kedar ama khulai ga kona na fare kangla pause na phongmani misam yam amadi lalol itik tawba mioi sing government gi official kayada kian khangan bagi thabak chatharaga sel khai bagi thabak chathari hai bagi pau ama phangwadagi ngarang nungthil pung mari makhai rom tabada Bisnupur district ki commando singna thiba humbagi thabak chathabada KCP ki kadar ama phare haire pharba mioi adugi maming di singsubam zoni allies singkhai sahi kuntrani pan apokpa leikhidraba Romi kawi Imphal ki thangoi ban yumnam lekai dagi hojikna ngang khalawai mamang lekai da leibani mak ngarang Bisnupur district ki ngang khalawai mamang lekai pokri ajoba manakta ki phagalakhi bani hairi mahak po wahang pawang chathabada mioi asi lona thingraba lalholup ke CPMC gi kedarani haiba khangmangamle mangondagi 9mm gi country made pistol ama magazine ama 9mm gi kap yariba nongmai maru ahom Redmi A2 mobile phone ama Jio SIM card amaso recover tawri mahak makhatana ain gi oiba thabak lokhatna ba moirang police ta sinakare hairi nakalama romda KCB ga mari leina de kangla pauchena phongmani haukiba sahi lisingani kulhum doi gi September 13 ta Manipur police ki special commando amana kongbo wangkhai road high school manakta gi fakiba moirang them ananda apokpa emasau singjamai makha soibam lekai da leiba mioi ase lisingani tarada KCP gi mingda faduna jail da leirure haina pausi amasung electronic media da phongdok narakpa thengna khare hairiba mioi ase KCP amasung masigi lanmik sanlup MFL gi member amanate mahak lukka karigumba hiram amata da mari leina de haina lona thingraba KCP ki secretary in charge information and publicity S Mangal gi chirol amana hairi Huralaga passenger pubada thorokpa apafata ki daita masa masana pujagada bani union kanglai pakki mera service na phongmani kangla gi western gate ki awangda pickup tawriba Thawal district transporter union gi makhada cheliba tata magic amati tata winger gari singi mahut selaga Thawal district transporter union na wafam khara miyam gi mafam da thamlakli union asigi secretary Biswamitra press ta thadorokpa chirol asina hairakli badi hojik bazar manung haibadi BT road ta diesel amadi petrol auto amasung tata magic kaya ama huralaga passenger puduna leire maduga amuk numidang wairam yorokpada bus mayam ama kanglagi western gate mayada passenger puduna leire hairiba thawong asi mari lenaba department aso yangshin bidre somdana Thawal line da cheliba gari sing chakhum mai mutpagi phibam da leire maram masina khudakta lepiu hairi karigumma leptaba tarabadi Thawal district transporter union gi thomi singna thinglagani hairi masida thorokpa apafatta akai atoi khudingmak huranduna passenger puriba gari singna pugada bani maramaduna masa gi run tofamda khamlaga passenger pubiyu kana sainaba thoktanaba media gi thongda wafam singasi thamjari hairi